खुरुमजरी ISTV Manipuri Paumining Tabira Punamapu Taramno Seri Nasigi Maru Bapauda Court na Irom Chanu Sarmilabu Masa Matanta Sizagit Tawi Haiba Police Ki Starsit Amuhana Kaktatuna Thadok Naba Yathan Pibadagi Jailagi Thadokre MCI ki timna Jenims Pu Sakanglaba Medical College Ama Ohenba Yabra Haina Yangsilam Laba Matung Dangasi Infal Thadokre Amadi Republic Digi Jackson Tharang Lokalingai Cherakta Wangboy Municipal Council ge Chairperson gi yumda bomb langsilam le Pau Sandok na Pizari Armed Forces Special Power Act Loktu Haibadabida Chara Henbi Kongjang Jangsilibi Irom Chanu Sarmilabu Police na Masa Matumta Seasona Bahonai Haiba Maralda Kaisum Sangda Fazan Duna Tamlaki Bamaram Chade Haina Court na Mahak Puthado Kinabangasi Kangan Kre Mahak Pu IFC gi Chahum Gasumna Mapan Amasung Chahum Yankai Humdoigi Makada Police na Langkalaki ba Charge Court na Yakidre Ngase Yupung Tara Mathoirom Tabada Lamfelda Leba GMIC da Sarmila Puthoki Just Wisdom Kamodong na Mangon the City Maral Yakidabag Loinana IPC Chahunga Sumna Mapan attempt to suicide Amadi Chahunga Yankai Humdoi obstruction on police duties Kimatang the evidence Putopak Ngam the Bamadi Mahak Masa Matanta Seasona Honabanate Afaspa Lautok Naba Jangsin Wakongjangni Haibasini Masida Yumpam Oiragangasi Mahaku Thadok Naba Court na Kangan Kibani Masigi Matangda Defense Council Oiriba Advocate Khaidem Manina Wafungkya Fongdoraki Termila Kanbo Pamiriba Pazasina Bharat Sarkar da Manipur Sarkar da Armed Forces Special Forces repeal to haidana takna bataba aduga Bharat Sarkar machu Manipur Sarkar na so Termila bu Kanbo Pamabati atay upay litre Armed Forces Special Forces 1950 aise repeal to ba withdraw to ba aduna tradi Termila se magi mana pamli ba pandam asi phangmela bhona bada madi ahan balai kana changin khigini aina sumaina khali aduna mabu mayam na kanchi harabadi Armed Forces Special Powers Act 1950 che bumat mathat hanna ba hone bi bantoy Nasi court ki hukum lauthoklaba matungda Jenims ki security ward ta leiriba Irom Chanu Sarmilabu jail gi security personnel amadi Imphal East ki district ki police sing laktuna thadokhi Sakal gi Imaibel Singna Mahapu Warte Thoraglaba Matungda Punna Jenims ki main gate fauba khong na langnaki Tungda Sarmilana Mahak Samu Makhongda Khongjang Chathaba Pami Haibadigi Makhatana Samu Makhong fauba Imaibel Singa Punna Lakhi Makhatana Mahaki Khongjang Amona Changsinki Ningsing Bayai Mamang Chahigi August Thada Court na Sarmila Thadokraba Matung Makhatana Chara Henbi Khongjang Chatharakpadagi Amuhan na Fazenduna Thamlakibani Numit nini chupna chatkiba tang kun namadi kun mathoida Medical Council of India MCI gi mioi ahum na saba kangbu amana Jenims pu mapung fa Medical College ama ohenba yagadra haina yengsilamle hiramasida report ama MCI gi mioi ahum na saba kangbu adu ngasi Imphal thadokre chatkiba tang taramapalda Imphal da thunglaba matungda makoina tang kun namadi tang kun mathoi numit nini chupna Jenims ki phibam yengsinki MCI gi mioi ahum adudi Jorata gi Professor Atul Chandra Baro Haryana dagi Professor Dhruva Chaudhary amadi Kolkata dagi Professor ABS Mahapatrani Makoina Jenims ki leiriba khusukhulai amadi infrastructure sing yengsin batanatana community medicine ki damakta Wangoi da leiriba Rural Health Training Center amadi Khetrigao da leiriba Urban Health Training Center ki mafamsu yengsin ki Naminini chupna makoina yengsilaba matungda makoina report ama MCI da thakre Report adugi matungina lakliba February tha manungda MCI gi maike degi chapchaba wafam ama Jenims ta khangalagani ISTV news na phangba pawgi matungina makoina MCI da pikiba report adu da paliba wafam sing adugi matungina de Jenims pu mapung phaba medical college sama soitana ohelakani haibagi thajaba lai hari Amaromda satkiba tang kunda MCI gi atopa kangbu ani amasu Jenims laktuna microbiology amadi pathology gi postgraduate hangba yabra haibadu amuka hanna yensin kre Anirak suba oina yengsin kiba asigi matungina handakti soidana subject ani asisu postgraduate ta hangbagi ayaba pirakani haibagi thajabalai haina pausina makhatari hana postgraduate ki oina pharmacology amadi biochemistry hangbada ayaba pikrabani hojik makhatana anatomy physiology amadi forensic medicine loinana community medicine asi postgraduate hangnana Jenims ki maike digi MCI da taknaduna laklibani Athuba matamda subject mari asisu postgraduate hangba yabagi oithokpa lai hari
Official amana phongdorpagi matungina Chief Minister Okrami Bobina Jeninsu mapung faba medical college sama ohenabagi damak ahing nungthil khaidana honaduna lakiba amadi Jenims ki director Professor M Syamona Chief Minister gi pautak matungina laukhalagliba khongthang sing asigi matungina di Jenims asi MCI na mapung faba medical college ama oire haina soidana laukthorkani haibagi thajaba lei haidi ISTV News ki damak paudam jari Sunil Kumar ISTV News Info ngasi nongalamdai pung anirom tabada Wangoi Municipal Council gi chairperson Khaidem Balagi Wangoi Khaidem lekai de leiba yumda Chinese hand grenade ama langsilamle bomodu pokhai hokdabadagi asopandi yawhaudri bomodu Wangoi police ki personnel singamadi bom expert sing laktuna lokhalaba matungda asoi angam yaudana pokhai hankre thaudo asigi matangda chairperson Balana thaudo asi thokjringai gi mamangda masana masabu KCP tayai group ki miyoi ni haijaba singna maha ki telephone da Council da tara humdoi suba Finance Commission ki thadarak senfam dagi chada kunmanga piu haiba hayak palai thadarak liba senfam sing asi yamna pik pana Wangoi gi chakhat thorangi thabak thoram sing pakhat pada konabangam de khangan ki badagi akiba kya per ki lai mahang makha tana bom langsinduna akiba pibagi mahuta Wangoi Municipal Council na pakhat pathabak ta pen daba leirabasu ningthi na wari sanaduna waroisin purakna bohona si haiki mogi KCP tayai haji hanjan na phone da dum tawrai dagi message tharai andagi paisa demand ha jo khoi phone wari sanai adubu thabak lakhiba 13 finance ki oro sigi laiba paisa ji loina moida piyo thabak su gare haibasu khoi yengbira raw haibasu khoi adu yade jengbagi mathau tade loina pi ga damni adu natradi na tai ja da ba dai sora ki langchal lu dai di phipam jam sa ta bo hi wata ka ya sijinai Amarumda ngasi ayuk pung tarukrom taba matamda Churachandpur district ki kuntaret suba Assam Rifles ki sector ki trans check post maya da IED ama pokhai kre thodo adu da myu yama da sopan nangkide nakalamarumda kwakta manakta leiba kanwai da ngasi ayuk pung manga makhairum taba matamda ani suba JK light infantry na patrolling chatpada IED ama lena thingnabadagi bomb expert laktuna asoi angam yaudana lokthokre ing lising ani tarit ki February ki tang amada chamaga humkudra ni thoi suba battalion ki BSF na nongpok sekmai primary health center manakta nongmai kapadagi lekhidraba ningthaujam thopchau gi imung manungda lupa lakh manga gi compensation pinina ba Manipur High Court na khangan kre lekhidraba gi loinabi ningthaujam ongbi sunibala na thakiba petition amada High Court Manipur na ngasi senfam asi tha ahongi manungda Defense Secretary Home Secretary amasung chamaga humkudra ni thoi suba battalion BSF ki CO na pigadabani haina order taki petitioner ki maikaida Human Rights Law Network ki director Maihobam Rakesh na lepki hiram asiga mari leinana advocate Rakesh Maihobam na case asigi matangda wafam kya phongdorakli adi nopok sumai primary center leba bunker dagi kapthor ko na maruna pan badai ma legidabani haiba finding se pibadagi di high court na inquiry option haiba finding do accept tawol na masi mebe hak khongau na bani maram madana masi lupa lakh manga khetipuran oina tha ahumgi mamda pigedabani haidana masi gi hukum masi lakhokibani Manipur Health Services के Additional Director amadi Manipur Medical Council के Registrar ओइरिबा लोइनना Indian Association of Dermatologists and Leprologists Manipur State Branch के Honorary President सु ओइरिबा सकनाइरबा Skin की Dr. के लोकेंद्रो बु आयुष डिपार्टमेंट की Director ओइना Promotion फंगलकपदा Indo-Asian Friendship Organization Manipur IFOM ना नुंगाइबा फोंदोरगली IFOM के Secretary General के Saitajiतना प्रेस तथादरकपा चेरोल अमदा फोंदोरकलिबदी डॉक्टर के लोकेंद्रो से आईफोम ना इंडिया की मनुंग अमदी मपानदा थोइदोक हिंदोकना म्यांमार थाईलैंड मलेशिया न चिंगबा लेबाक सिंगा मरुमपांग ओइबगी मरी सागतना बहोनाबगी थबक थोरम सिंगदा यामना चावना मतेंग पांकिबा मिसक अमनी हाइरी आईफोम ना मणिपुर की मनुंग हंजन बमफम सिंग अमदी म्यांमार दा पांगथोखिबा हकसेल कांगलोनगा मरी लेनबा थबक थोरम सिंगदा मेडिकल की एडवाइस पीबा मरु ओइबा मिसक अमनी हाइना फोंदोकली Manipur Sarkar ki asoiba aranba sing khudang changdam galoina Republic Day loiraba matungda mathang manau naina puthokna bathorang tawre haina Trinamool Congress Manipur State Unit ki President TS Yaw Kumar phongdokre Moirangkhomda leiba party ki office da pangthokpa paugi mifam amada mahakna makha taraduna
सरकार की वांगांगलोय ओइरिबा मिनिस्टर मोइरांगथेम उकेंद्रोना सरकार की थबक थोरम सिंगी असोइब सिंग हाइरकपदा तरामना ओई हाइरकपा अदुगी पाखुम मपुंगफाना पीगनी मरु ओइना हेल्थ डिपार्टमेंट का हेना असोइबा अरानबा क्या लैरे मसिगी मनुंगदा हौजिक इशू ओइरिबा हुइन चिकपदगी संदोकलिबा लैना असि चादा मरी यौद्री हाइदुना हेल्थ डायरेक्टर न फोंदोकलिबा असि मी सिबा गाइदुना सेंटर दगी पैसा लौथनबा गाइरिब्रा हंखी थबक हापा सेंट्रल स्पॉन्सर स्कीम क्या अरानबा तौबा थेंगनरे हाइखी अमरुमदा महागना एमएलए ओइबदगी तोकपा तोकतबगा मियामगी थबक तौबगा मरी लैनदे एमएलए हुंफु असि मियामगी मिहुत ओइना मियामना थागतपनी मियामगी मिहुत अमा ओइना मिनिस्टर ओइबा ओइदबा मियामगी थबक तौबदी तौफम थोकपनी हाइखी अदो हाइबे मीजी कोई ऑनरेबल मिनिस्टर नो फारे मोइ मिनिस्टर की सप्लाई तो पोचिंग जे राम तो में फारे दिल्ली दा एंग थमजेंगे दे फारी मिसिदो ममिंग करी करी कवे कना कना नो मोगी एफआई नंबर कया नो कना दे लई हुजी हुजी मोइदे ला फारी पैसा उराली पैसा म्याम जी हंतोराबरा हंतोरदे पैसा जी हुजी कराई दे सकरे पैसा हुजी सेनरबरा माने गाय जी 4% जोंना सिब्राबा इबिदिक थोपसे माने 4% जोबा 4% जोदबा गाय जी मी दे लोइना बक 4% जोरगा यौना सिबा गाइबराबा अदोरगदे मोइना खालिसि हेल्थ डिपार्टमेंट खालिसि उजकी हेल्थ डायरेक्टर खालिसि मीसे खयाम सेलगदे मी सिरे अदु तो लेना लायना सेंटर दा पैसा डिमांड तरगा सि हुरान नबी मसा थिबा माले सुमसि तहनिंगदे अमरुमदा नेशनल हेल्थ मिशन की डायरेक्टर ओक्रम इबोम चाना खंगलपदा मदर किड्स लैखिबा मतमदु महागना डायरेक्टर ओइद्रिंगै की ममांगदनी महाग मसादे इंग लिसिंग अनिगा 13 की फेब्रुआरी तांग 13 नेशनल हेल्थ मिशन की डायरेक्टर ओइना थबक चंगलखिबनी मदर किड्स लैबगी वाफम मसिदी ममांगी हेल्थ मिशन की डायरेक्टर ओइरंबा डेविस देवाल की मतमदनी इंग लिसिंग अनिगा 12 की फेब्रुआरी तांग 15 दा सप्लाई तौखिबनी मतमदु द नेशनल हेल्थ मिशन की चेयरमैन असि चीफ सेक्रेटरी डीएस पुनियाना ओइखी महागना मखा ताना खंगलपगी मतुंग इना मतमदुदा मदर किड्स सप्लाई तौबदा चेनब सिंह दिल्ली पुलिस की मतेंग लोइनना फागतुना हौजी एफआईआर अमा तौदुना आइन की ओइबा थबक सिंह लौखली अचुम्बा खंगदना एलिगेशन तौरपा से नुआइते मियामगी दमकता नेशनल हेल्थ मिशन थबक क्या पाखलिबा सिदा सजेशन पिबिदुना अफबा माइकैरोमदा लाकनना बहोना मिनसी हाइना खंगलगली नाकलमरुमदा हंदकता मणिपुर गवर्नमेंट पाइरिबा मिनिस्टर सिंह असोइब सिंह चुमथोक्तुना अफब लेंगाक शासन अमा लेहनगदबनी हाइना टीएस श्याम कुमार फोंदोकिबा वाफम अदुगी मायोक्ता मणिपुर प्रदेश तृणमूल कांग्रेस की कांगबुना पाउगी मिफम पांगथोक्तुना वहां क्या हंगलगली मणिपुर प्रेस क्लब पांगथोक्पा पाउगी मिफम अदुदा पार्टी से वाइस प्रेसिडेंट एस रोमियो बला जनरल सेक्रेटरी खुमन थेम जिकेल अमदी जनरल सेक्रेटरी हिल एरिया इंचार्ज गाचोनमी रामचान चिंगबा मियोय सिंह सरुक याखी खुमन थेम जिकेल फोंदोखिबदा टीएस श्याम कुमार एमएलए फमदगी रिजाइन तौगे हाइरिबसी तौरबा मतुंगदा करी ओइना लेगदौरिबनो करिगुंबा महांगना रिजाइन तौखरगा बाय इलेक्शन अमुक माय पाकलगलबदी करी तौगनी नत्रगना करंबा पार्टी दा यावगदौरिबनो पार्टी बु डिमोरलाइज तौरगा अतोपा पार्टी दा यावखिगदब ओइरबदी यानिंगदे हिरमसिगी मतंगदा महाक मसागी ओइबा तंग ताबा फिरेप अमा लाउथोकहनिंगी हाइखी श्री टीएस श्याम कुमार एमएलए रिजाइन तौर मतुंगदा आंध्र केंद्र की बाय इलेक्शन तौरप मतम तौदी तौरकदुइने मतम खर वालेबिना हांग लेबियादमिना तौरक मतमदा श्री टीएस श्याम कुमार सी अमुखना अतोपा पार्टी की टिकेट इलेक्शन फाइट तौरकदरा तृणमूल तौबीगद्रा अदो तृणमूल तौबीगदो लेरदी करिगी रिजाइन तौबीगदो रिबनो हाइबन सिम वहां समन नंबर 2 इम्फाल दिमापुर जेनबा विंगर ड्राइवर सिंह चंगसनखिबा गाड़ी चट्टबगी खोंजंग ngasi yanaba amagi makhada gari chatpa hokre tha asigi tang kunda dimapurda विंगर ड्राइवर अमा फुरखिबा अमसुंग म्यूट मिनई क्या चथरखिबगी मायोक्ता चंगसलखिबा खोंजंग अदु ngasi नागालैंड काउंटर यूनियन अमसुंग इंटरस्टेट टैक्सी वर्कर्स एसोसिएशन की म्यूट सिंगा नॉर्थ एओसी द लेबा एसोसिएशन की ऑफिस दा वारी सानादुना यानबा पुरखिबनी इंटरस्टेट टैक्सी वर्कर्स एसोसिएशन की ट्रेजरर एलांगबम रंजित मैतैना हौजिक विंगर ड्राइवर सिंगना मरु ओइना नागालैंड मनुंगदा थेंगनरिबा खुदोंग सादबदु माइकै अनिना कुमना खनरबा मतुंगदा नागालैंड काउंटर यूनियन ना लौबा याबा थौदांग लौरगनी हाइबगी थाजबा पिरकपदगी मखा ताना विंगर सिंग चटपगी फिरेब असि लौबनी हाइखी पारबुंग सब डिवीजन अमसुंग दामगाई रेंज सब डिवीजन अनि फाउना हनगदौरिबा बराक तुरेल मथक्ता सागदौरिबा ताइथु खुल मनाकी थोंग सानबगी दरकार ओइबा मचाक सिंह हिल्स एरिया कमिटी की चेयरमैन चालतोलियन आमो अमसुंग पीडब्ल्यूडी की एडिशनल चीफ इंजीनियर 3 सीएसटी के न लुचिंगबा टीमना
yengsinkibaga loinana saba hongnabuge yaba pikre ngarang chatkiba yengsinbagi khongchat aduda Delhi dagi lakiba expert RP Singh amadi PWD gi official Singh susaruk yaki khongchat aduna jiri dagi kilometer marifudra taret rom changsilaga leiriba Patpaimun Bungai Range ta PMGSY gi makhada semliba lambi fibam yengsinki fit chamri rom sangadaba barak turel mathakta sagadoriba thong asigi matangda Chautolian Amona Khul Kuntra Hinbi Kunja Singh na thengnaramba awaba khudung sadaba kaya du thong asi ningthina sabal loirabadi kokpa ngamlagani haiki National Highway 2 haire sidagi laaga somga jeti road ama samnagadaba jirida Masi lambi si talakanda ayamba punmak se tiparmuki senvongi parbungi natraga perzolgi thanlongi phaw ayamba loina sicharlomda jiriromda chapara khudong chaba hena phangada warwa aduna masi hek thuna simba matamda mayamna khorang nangai rabasi sisini PWD ke additional chief engineer 3 CSTK na thong asi chahi asigi jun tha fawda loishinaba pandam thamli masina jiri tipaimuk lambi fauna handuna hiram kyada kanaba piragani haiki leibasi barak mapani parakni mafam masida thong amakhak saraga manipuri kha thangbat leiba sosanpur district ka jiri western gate leiba jiri ga samnana ba thong amakhak sanaba manipur sarkarna matam kaya gi mamangdai wan honarakpadu yamna thuna sadaba yade masi natraga di swasanpur da leiba mina jiri ghat yor power imphal yor pura kilometer so particular tipai mukta leiba mina kilometer sohum mathak sat patarakpa madu koknana ba hari mahum asida ikona thong ma saraga di parbung haiba subdivision du mahum asida kilometer kunthra da leire hari mahum asida gi amuk jiri ghat kilometer sama da leire kilometer sama kunthra da jiri samnaragani aikoi hojik anauba initiative ta mathakti honorable chief minister ne instruction pirakpa honorable work minister ne instruction pirakpa dagi thong asi aikoi hojik yamna thuna sana bhonaragani ngamagadi jun gumbada loiba ngamnana ba machang mathum ayamba leire awat pa supply order pigre adugi mafum lepa madi feasible oibra oidabra aidu yengba lakpani dairami film asida thongdu saba yagani haina khalle koi thong saba hohannaba tawragani Liangmai Naga Student Union gi Nipalak Suba General Conference ngarang dagi Nagaland gi Geren District ki Nut Khulda hawdokre Thoramadu da Hill Area Committee gi Vice Chairman Jet ki Khonbau Newmai Tamenglong ADC gi Chairman ke Humal Yanbau amasung Nagaland Handloom and Handicraft Development Council gi Assistant Manager Matthew Kumbau Chuwangsu saruk yaki Thoramadu ga mari leinana Union gi President NK Jofna phongdokhibada Nagaland amasung Manipur da choina tariba Liangmai Frup Singbu nungsi chanana leminana bagi pandamda chahi mari kanaraga General Conference asi mafam honglaga pangthokpani haiki tharam madu da jet ki khonbauna Mahiroi singna laik tamlingai da matam manghanduna leiraga loiraba matamda thabak phangde sel paide haiduna aranba thabak tawbasi achumba nate Mahiroi singna imung manung laikai furup amasung leiba ki thengnariba polum sing thangthanaba honaraba tada chawkhatpa ngamgani punna honaminadrabadi migi matengna chawkhatkani khanbadi langani haiki Student, you are the future of your family. You are the future of your village. You are the future of your community. You are the future of your state. You are the future of your vast country, India. And you are the well of your family. You are the well of your village. You are the well of your state. You are the well of your country. Manipur Sarkar na semgadoriba ring road asina Nangol gi chingda khundariba Lanthung ching Langol khulasi mapung fana yawbana maram oiduna mutkiba yabagi oithokpa leire haina RV minting na phongdokre wafam asing asi sana kaithelda leiba mahaki mayumda pangthokpa paumi singuna mada mahang na phongdokhibani mahang na makha tana haikibada Lanthung ching khulasi ngasidagi chahi nifurungi mamangdagi kundaduna leiraklabani handak Manipur Sarkar na semgadoriba ring road ki map asigi apakpa foot Nifudagi na Yankairom Oigadabana Kul Asigi Ayamba Saruk Ching Kakpada Yagadori Masiga Mari Lainana Kulgi Headman na Works Minister Chief Minister Amasung ADC gi Mioi Singda Hauzik Lairiba Lambi Sida Sembinaba Haizakre Lambi Sembada Senthang Puthokadoriba Asian Development Bank ki Miut Sing Laklambada Kangan Kibal Lairi Miyam gi Awaba Yengbiduna Amuhana Wakal Kanthabiyu Haiki Ordinary route to kai hadapsu niyom gi matungina rule gi matungina to Ai ring road terkait rule levelnya rule to apply to
Chingda chalabdi chingda sini, tamda kiti tamna sini. Haibaru rama lebanina. Aduguma apply shukto dodana hekta lamase koi kini haidun lapati. Kuna du 40 years pan karunin. Masikumba shuk talk tare. NSN IM की जनरल सेक्रेटरी थुंगालेंग मुइभाना मैतै अमदि नगागी मरक्ता इशू लै हाइबा से अरान बनी हाइना हाना MPP की वाइस प्रेसिडेंट ओइरंबा हाइक्रूजम नबस्यामना पाउमी सिंग द फोंगदोख्री ngasi singzamai leba mahaki mayumna pangthokpa paumi singa unaba aduda mahangna makha taraduna karigumba issue leiramba tarabadi mahaki personal problem ni issue lei hairiba si national highway singda NSN IM amasung makhoigi frontal organization singna gari driver amadi handyman singda sel munba amadi atai harassment kya piba oiramgani masidi makhoina thogan bani national leader ni haina claim tawriba muivana issue leiba manaba honaba si aran bani masida sunatana ing lising aniga ahum amadi atai chahi singda matam sanglaba economic blockade highway singda taunaba miyamda awaba thoganki Manipur gi unity amadi integrity gi issue oiribadi masi maitai amadi nagagi natte national question ni chahi lising kayagi itihas leiba Manipur da issue lei hairiba si karino chahi tarakun miyamda ot naiduna lakpadura Manipur gi chief minister Okram Ibobina issue kya lakpa tarabadi taisinna bu honagadabani Manipur gi community singi marakta thazadaba kya thogoliba si chief minister Okram Ibobina chahi lisang sinna palakpa asidani haiba wafam phungdoki NSN IM na ngamdraba Manipur da leiba community singi marakta division na purakna makanna honarabada ngamgidaba poto si Ibobina 2003 da mana logi bukong thang maduna bijang khen thoni blockade tohonba muiba changba changdabi matang da man logi bukong thang maduna tripartite to mu amu tripartite to gi wafum lahanba ani sina maramoiduna Manipur ki community sim thajana dabam purakhan gi base masi makne ba IM gi leadership na pamju IM gi leadership ngam gi daba to Ibobina ngamalle on chengudi Ibobiga Sri Muibaga de Sri Ibobi Sri Muibaga de I can see matang they are two sided same coin. They are responsible, equally responsible. Mamang chahi November ki tang kun taruk tagi All Manipur College Teachers Association na Higher Education kanna bachangse lakli ba khongjang asida Chief Minister ga wari sanaduna Assembly mifam hek loibaga issue si losinana ba makha taba wari sanana ba kaurak lekhe haikhrabasu ngasi fawba tumina lesinuna state asigi Higher Education bu thawoidaba utli lana appointment pi kiba Principal Association na ka u haibadagi December ki tang anida Association amasung Education Minister Faminaduna lana khankiba Principal Singh tha ama suti pikibani adubu tha ama tumina leshiliba se sarkar asina oja singh bukari haina uribagi haiba wahang ama thorakle hojek suti hanjilaklaba Principal Singh Association na non cooperation ki khongjang chathari college singh da exam boycott tauri lana hapchiliba order kakthriba fawa association ki khongjang hanba leiroi hairi Lamdamasi ki layekpana sinfam oiriba artist sing yokhatpada government ki department sing amadi miyam gi marakta chap manaba thodang lei haina Manipur government ki consultant Dr. R.K. Nimai na phongdokre Lalit Kala Academy Regional Center Kolkata Manipur State Kala Academy amadi Manipur University na purna khusam naduna Khumal Lampakta leiba State Kala Academy ki complex da pangthokiba painting amasung sculpture gi exhibition hawdokpagi tharamda wafamasi phongdokhibani tharamasi da Manipur University ki vice chancellor Professor Nanda Kumar Sharma Art and Culture के Secretary के Radha Kumar से सरुक याखी BSc Professor Nanda Kumar ना painting अमदी sculpture ना मधुबु येंगलिबा मियोई क्यादा तोंगान बा वाखलोन क्या पीबंगमी हाइकी Dr. R.K. Nimai ना लमदमसी sculpture अमदी painting पामजबा मियोई मसिंग पंग्याम यामदे मखोइबु योखन नब होनबदा government अमदी मियांगी मतेंग मथौ ताई हाइकी लाई ये पता स्क्वायर फीट तो ओलगा पिसा पीबगी concept si lagi ke dia ko artist su ka pun na artist su ma hing badar ka lai ma paisa da ba ya de fi se da ba ya de ma paisa changi lai ek kwa si ai paisa changi ye ka do ne ye artistic koi ba production si di by quality da mai value de ko do aduna ta na ko hebel ni yam lai ji karor yo de lai ma sang ta ni ma chobo ken ba si mai tor ga na ta na ya ba de hebel si ma sang ati ye ni karor yo mo ngam te and see value si ko na understand the what ama ya kana changi
Lakliba tang kun manga gi hing nungyai dagi tang kun taruk ki nungthil pung manga fauba miyam na yum dagi mapal thokpiganu India gi Republic Day saruk yabiganu haina KCP LK gi PRO jingkhai nganmana thadrok pa cherol amna khangalagli cherol sinama taraduna Kanglai miyam gi ningtamba mangkiba numit ki thorom asida kanglai ja singna saruk yafam thokte hairi Indiana democracy chatpa laibak amani haina lauriba si karamba democracy gi wahan thokno kanglai cha miyam ninga sesu India gi mute minai khangduna lagli India gi Republic Day asibu boycott tawda saruk yabiu India gi mathakta ningtamba fangdriba fawba hanba leitana lubasina lantheng nakhigani haiki District Handloom and Textile Infalis ki minyang makhada kaibi handloom cluster na senduna tha sigi tang taretagi hauna handloom consortium office kaibi haikak mapan da chatharakiba numitra mangani gi oiba handloom dyeing training program ngasi loisin kibaga loinana numitra mangani chumna chathagadaba cluster asigi design training program haukre tharom maduda District Handloom and Textile Infal East ki officer on special duties P Mina Kumari Development Officer se Surkumar amadi CDE kaibi Handloom Cluster L Bimol Chingba Myoy Singh Thorumapu Singh oina saruk yaki Dyeing training da saruk yakiba trainee sing da certificate amadi honorarium sel oina lupali sing ama chama kunmanga khusinaki tongan ba expert singna trainee sing da pungning loksing oiba ya wo fam kya phongdoki President oina saruk yakiba se Surkumar na Handloom sector the center de loba yaba mateng amadi insurance yauduna fisabi singna phangba yaba tengbangi matangda mawafam kya phongdoki OSDP Mina Kumari na hauziki matamda honaba bukalabadi nupi oibi sing nungai ni hingba yaraba matamni matam amada wana fi saruraga sendong laina yonbang ngamlamdaba adu ngasidi government na mating pibadagi sendong chawna fanghanbang ngamle miyamna handloom sector da mai onsinduna senthokta mipal tangdaba imung amamam oina honaminar si haiki RIMS के डायरेक्टर फमदगी पोथाख्रबा मतुंगदा मतम कोइना थबक कारुद्रबा डॉक्टर एस शेखरजित लाक्तुना हौजे हौजे डायरेक्टर की चार्ज पुरिबा डॉक्टर सेस अरुण कुमार उनखिबदा स्टाफ सिंह अंगकपा पुंगनखरे हिरमसिगी मतंगदा ISTV न्यूज न फंगबा पाउगी मतुंग इना डॉक्टर एस शेखरजित ना ngasi डायरेक्टर डॉक्टर अरुण कुमार गा उनखिबदु महाकी जॉइनिंग रिपोर्ट पिबा लाखिबनी Union Ministry of Health and Family Welfare na mamang chahigi August ki tang kun manga da Dr. Sekharjit director famdagi relief tawri haiba order thokpadagi mahak matam sangna office ka khide mahakna matam sangna office ka dabasigi matangda mahaki mathakta action lori dabagi maram laibra haina hangadabani haiba center dagi pauktak pirakpadagi Sekharjit masada wafam adu aiba oina piduna mahaki pakum kauki aiba cherol adugi pakum oina mahak ngasi joining report pisin kibani matam sangna masak urudraba Dr. Sekharjit laktuna director Arun Kumar ga unakiba duda maha director oina amuk halak labra khanaduna RIMS ki staff sing angak pamagaloina na yengna kibani hairi panbayai Dr. Sekharjit ki mayokta dental college ki chair laiba yauna tongan ba thodok singda senja thumja chathai haiduna hauji CBI na maha ki mathakta case lokhatuna thigatpagi thabak chathari bani Mission School Marigi admission da entrance test tawgani hariba si handoktuna lottery system tawdriba fawba Mission School Marida Joint Student Coordination Committee na matam kaktana thingba thamkhre takhe lekai de leiba KSA gi office ta pangthokpa pawgi mifam amada committee gi mute singna tha sigi tang kunda Mission School gi director da Catholic School Little Flower Nirmala Bas amasung St Joseph ki admission lawbada lottery system tawbina ba haijakre laibak thibadi ngasi school singi maikai dagi class 1 gi admission da entrance tawgani haina thorakpa asi hakchin lawbaga loinana school mari asi thingjin bani hairi koi no ji tingjen ji only mokoi school thingmana te mokoi admission process thingmana te mokoi form thaba thingmana te just only magi mode of selection si only lottery to have not the entrance lottery to have ni dana lottery si tokdoba targadi masi makha tabada masi form thak tabai ai adigi tongan makhangi koi mayam ma su sanchal lakpa yai si satre makai thamjari Lagliba tang kun manga gi ahing nungyai dagi tang kun taruk ki numinang wairam pung manga fawba Manipur pumbada general strike kaure haina National Revolutionary Front Manipur gi Information and Publicity Secretary Sana Jawba maitai na thadrok pachero lamana khangalagli general strike manungda ana layeng lining laishon mai ising amadi media gi miyoi singdi consiloi hairi generals na makha taruduna Indian Constitution chana khibagi chahi humanga subagi thoram USA gi president yawgadauri Manipur da su masagi saktam mangsil
ꯂꯥꯎꯅꯕ ꯃꯅꯤꯄꯨꯔꯤ ꯐꯨꯔꯨꯞꯀꯤ ꯒꯕꯔꯟꯃꯦꯟꯠꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜ ꯂꯥꯡꯂꯤ ꯍꯥꯏꯔꯤ ꯂꯨꯕꯁꯤꯅ ꯂꯥꯛꯂꯤꯕ ꯏꯟꯗꯤꯌꯟ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯖꯅꯋꯥꯔꯤ 13 ꯑꯁꯤꯕꯨ ꯅꯤꯡꯇꯝꯕ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ मसीगा मरी लेनबा थबक थोरमसिंगदा लेबाक मियामना सरुक यादनबा खंगलगली हंदक सरु सयांग कया चोंगथोरकलिबा सि अफसपादगी पेंतदुना अरोनबा मिहात क्या चथदुना फुरुप असि मरु फंगना मुथनबा होनबगी चेनबा याद्रबा खुदमनी हाइरी इंडियाना खोंगनेत नरीबा सरु पोलांग मरकता फुरुप असिना रिपब्लिक डे सरुक याबा हाइबसि मणिपुर फुरुपना सुंगतौ तौरोइदबा थोंगनी हाइरी Minister of Social Justice and Empowerment ki makhada Wangjing Women and Girls Society na sinduna ahal oirabi nupi beneficiary singi chahi gi thoram ama society sigi Central Hall da pangthokre thoram nasida Wangjing Tentha AC gi MLA P Brozen saknai raba aiba B Jayanta Kumar Sharma su saru yakhi ahal oirabi beneficiary chanida firol amadi machi oiba food supplement sing yentokhi SSA Thawal Block ki makhada leiba school chaniga humphudra ma thoigi mahiroi lising tama pan chani marifuni thoida lemna larik fanghanbagi thabak ngasi ZEO Thawal all building da haukhre tharamasi ZEO Thawal case amubana Thawal Block ki manungda cluster resource center Nepal lei ngasi ahoba numita wangkhem amadi hairo ki oina yenba hobani haiki Thawal ZEO yon sigi makhada leiba school chaniga humphudra ma thoigi ni हंदक हुई चिकपदगी रेबिस लेना संदोरपग मरी लेना थौबाल डिस्ट्रिक्ट की ओइनसु लनाई लुप क्लब कयाना मागी मागी लेकाइदा हुई हिदाक कापगी थबक चथरी थौबाल अथोकपम द लेबा वेटरिनरी हॉस्पिटल दसु मियामना मसा मसागी हुई पुनरक्तुना हिदाक कापननब लाकनरी अदुबु हॉस्पिटल असिना मियामदा खुदोंग साबा मत पिबिदे हाइना पेंदबा फोंदोकनरकली हॉस्पिटल असिदा हिदाक कापगी अमदी रजिस्टर तौबगी दमक लुपा तरा लौरी अदुबु कापनब हिदाक लेते हाइदुना मियामना मसा मसाना पैसा पुथोकनदुना हिदाक कापनरी मी अमममदा लुपा यांखै खाइनरगा लनाई दुकान चतुना हिदाक लैरुरगा हॉस्पिटल असिदा हिदाक कापली सरकारगी हॉस्पिटल असिदा खुदोंग साबा पीबा ngamdaba si पेंदे हाइकी रेविस लाइना लाकपदा संदोरक्तनब तुंग कोइबा थौसिलमा थमननब होनरगनी हाइना हेल्थ डायरेक्टर डॉक्टर ओ इबोमचाना फोंदोखरे लम्फेल पाता लैबा आरडी विंगी कॉन्फ्रेंस हॉल दा पांगथोकपा रेविस लाइना गी मतंगदा डिस्ट्रिक्ट मापनगी सीएमओ सिंह मेडिकल सुपरिटेंडेंट नेशनल हेल्थ मिशन गी डिस्ट्रिक्ट प्रोग्राम मैनेजर सिंह याउबा खननैनब मिफम अमदा वाफम असि फोंदोखिबनी डायरेक्टर ना मखा तारदुना हंदक चुराचानपुर याउना मफम खरदा रेविस लाइना लाकपदगी हुइना चिकपदा मियोय खरा लैखिदबा से लाइबक थिबनी हौजिकटी हेल्थ डिपार्टमेंट ना होनदुना मखाताना संदोरकपदगी थिंगबंगमले मतुंगदा लाइना असिन लाकपदा हिंगननबा आसानबा मिजेंग थमदुना थौसिल अमा थमननबा मिफमसि पांगथोकपनी मिफमसिना थांगलकपा वाफम सिंकुपना यंगसिलगा मथंगी चहिदेगी पाखटपा हौननबा होनगनी हाइकी अदना रेबिसी सोना हलकनबा नेक्स्ट ईयर दगी अखोय बाय नवंबर दे अखोय सीजन हौपसे स्वाइसी देस दगी अदुम अखोय हाना माइकिंग तौदना अदुगा हुई खुदी मग हिदा काथोकपसे अखोय तौननबा वेटरनरी डिपार्टमेंट का अखोय कोऑर्डिनेशन तौरगा अमुहन अमसि थोकनबा so that no more person should die out of rabies for all the years to come adugi kano taneba koi spirit ne ko to meetings Language Planning and Implementation Class 12 Fawa Manipuri Lyric Sing Lonyan Khandok Naba Thabak Pakhalakpa Bu Milal na Thagatpa Phungdorokli Lisingani Gatra Manga da Ahan Boina Mahiroi Singna Bengali Mayek ki Mahut Meitei Mayek na Paikha Thagadoriba Sigdamak Meitei Mayek ta Khwaidagi Mark Wangna Phangba Amaga Chingmi Mahiroi Singi Maraktagi Khwaidagi Mark Wangna Phangba Amaga Khangatlaga Milalna Lupalis Amuka na Taram Loksari Hayeng January ki tang kunhumdoi ki ayuk pung nipan dagi hauna chahiasi ki Republic Day ki thoram ki full dress rehearsal ga mari leinana lambi chatok chasinda ahong bakhat thamkhre Imphal West ki SP Dr. AK Jaljit ki chirol amana State Home Department piba valid car pass yauba VIP amasung invited singi gari natana atopa gari sing National Highway number 38 gi Moirangkhom Krishna Premi oil pump dagi awang pangna Kaisapata gi Khwai Bazar Maharani thong dagi dukan thong Babu thong Kangchup road dagi flyover Kuyathong dagi North AOC amasung Sajen thong dagi Kanglagi Nongchup thangba gate fawba function loidriba fawba chatok chasin yaroi Singjamai rom da lakpa gari sing Singjamai thong amasung New Thumu thong lalaga kongba maikai rom da chatkigadabani mayang Imphal rom dagi lakpa gari singna Kaisampat junction dagi hana Krishnadas oil pamda
mi kumhanba amadi tonghallaba matungda Kwakaithilom da chatkhigedabani tidim lambirom dagi lakpa gari singna Kwakaithilom dagi Tera Bazarom da haikigedabani New Kasar Road dagi lakpa gari sing Sagolban Moirang Lerak parking da khanggodabani truck singna Tera Kaithil dagi Naureng Thonglom da chatlaga Kantin lambi dagi Sana Kaithil takhigedabani Kangchuklom dagi lakpa gari singna Uripok lambi gi awang thangba flyover yodringai da khamgodabani Yairipok Androlom dagi lakpa gari sing Andro parking da khamgodabani hairi Yoga Studio amasung Nature Care Clinic ama Kaisamthong Elangbam Lekai Lerak Achobada MLA Laisom Ibomchan hangdokri Clinic asi Dr. RK Rosni Ras Laxmin hangbani Thorom asida hana Minister oiramba Dr. M Nara RIMS ki Department of Psychiatrics ki Head oiramba M Akshay Kumar Susaruk yaki Thorom asiga mari lainana Yoga for the Common Man amadi Naturopathy for the Common Man haiba lairik ani release tauki Dr. M Narana yoga na hakchang fana laina tina tagi ngakthokpada chawna mateng oi Nature Care gi institution ama hangbagi matam oire haiki MLA L Ibomchana hauziki matamda yoga haibasi yamna mathau tare yoga bu haurakliba mairoi singna mamutta na khanganaba optional subject ohenbagi tangai fadaba lakle haiki Lining thau sana mahi laikon gi makha thangbada leiba laigi lofamda makalamatagi building sajindana ba ngarang numidang wangoi gi akoibada leiba khunja singna rally chatkri mafam ase laigi thabak thorom pangthokpa miyam gi oiba thabak sing amadi sanaroi singi mafam ama oina thamgadabani karigumba makalamatagi sengatpa sagatpa yaroi hairi logic sanabagi pau lawirasi Ngasigi sanabagi pauda badminton Imphal East District Badminton Association sinduna wangkhaigi ESU gi indoor hall chathariba ahanba Imphal East District Open Badminton Championship ngasi loisinkhre ngasi loisinbagi thoromda Parliamentary Secretary MLA K Megachandra Parliamentary Secretary Yas M Prithvi Raj MLA O Lukhoi Manipur Badminton Association ki President Bijoy Koijam amadi Imphal East District Badminton Association ki Petro Dr. RK Nimaina Chingbana athoiba mitunglen sing oina saruk yaki ngasi gi sanaki ba final match singda chahi 16 gi makhagi boys single da Konsam Sandipna akoijam chingkhai nganbabu point kunmathoi 35 kunmathoi 16 da boys double dana Jomi Singam amadi ke nganbagi jurana and Sobaras amadi M Arbin gi jurabu point kunmathoi 10 kunmathoi 10 piduna winner oikre chahi 10 makhagi girls singles ki final da KSS Maheshwari na PH Manabu point kunmathoi 8 mari girls doubles ki final dana KSS Maheshwari amadi L Susanta gi jurana Priya amadi Managi jurabu point kunmathoi 8 da maithiba pidna winner oikre chahi 13 makhagi boys single final dana Kumal Yumnam na Konsam Sandipu kunmathoi 13 da chahi 13 makhagi boys doubles dana AK chingkhai nganba amadi S Jyotin Chandragi jurana N Tyson amadi Sarjet Moirang Temgi jurabu kunmathoi 13 da maithiba pidna winner oikre chahi 13 mathaki men single final da A Chitaranjan Maitaina H Ahenta Sarmabu point kunmathoi 13 da maithiba pidna winner oikre chahi 13 mathaki men's doubles ki final da A Chitaranjan Maitai amadi H Ahenta gi jurana S Herozit amadi TS Tabungi jurabu point kunmathoi 19 da maithiba pidna winner oikre chahi nifuma mathaki men's double ki final da TS Ajit amadi TS Arun Kumar gi jurana CH Premanan Roy amadi Biren gi jurabu retired heart ohenduna winner ohenkre chahi 65 mathaki men's single final da Premananda Royna G Susil Kumar Sharma bu point kunmathoi 13 maithiba pidna winner oikre chahi 65 mathaki men's doubles ki final da B Santi Kumar Sharma amadi M Joytombi gi jurana ke Khogen amadi Tamfa gi jurabu point kunmathoi 13 da maithiba pidna winner oikre women's single ki final da Y Dhanapatina Ruba Saha Hussein bu point 13 kunmathoi 13 da maithiba pidna winner oikre men's single ki final da A Sundarna W Chunglem babu point kunmathoi 13 da maithiba pidna winner oikre loinana men's doubles ki final da H Sundaramadi ke Bastian ki jurana H Adam amadi
SI Saranjit ki Jurabu point kunmathoi taramathoi kunmathoi nipan na maithiba pidana winner oikre ngasigi winner amadi runners up taraba myoi singda athoi mithung len na certificate amadi trophy ga loinana sel gi mana sing piduna pungning thogatki Thabagama pangthokpada memorandum biselectringai amadi wakat laktringai da tauba haibase government ki mathoni haina MLA RK Anana phungdokre wafam singasi all Manipur mentally handicapped person welfare organization sinduna numit nini chupna chathakadaba special beneficiary singoiba sports meet hawdopagi thoramda haikibani BB Paul Mental Development Home Mongsagai de pangthokiba hawdopagi thoram aduda organization asigi president national awardee Pramosiza DM College of Science ki retired professor S Ingo Tombi amadi Manipur College ki associate professor Miss K Momon Devina thoi mithunglen singoina saruk yakhi thoram maduga mari leinana RK Anana Mars pass amagi salami okay mahangna phungdokhibada disabled singi oiba policy am sembagi tangai fadaba leire education department social welfare department amadi sports department na disabled singi mathau taba mateng sing phanghanna honabada amatta oina kok changsinnaba darkar oi mahang makha tana thabagama pangthokpada memorandum piselectringai amadi wakal laktringai da mari leinaba minister sing amadi government na thabak pakhat hoba haibasi tangai fadabani mahaki maikai dagi su pangba yaba mateng pangani haiki Nutrition and Health Education ki matang da numit nini chathagadaba training program ama Kongpal Kongkham Lekai Anganwadi Center da pangthokre Ministry of Women's and Child Development Community Food and Nutrition Extension Unit chinga mathag amasung ICDS project sawobungna sinba training asigi hawdokpada khurai chingang bam lekai gram panchayat ki pradhan T Ichal ward member CS Jamuna saruk yakhi training asida Anganwadi worker amadi helper kunthra romna saruk yari LSA Lilong IGO Team A Oinam YDC Urembam Amadi YBA Ngairangbam Ahanba State Level Case Prize Junior Boys Volleyball Tournament ki quarter final changkre All Manipur Volleyball Association Sinduna Imphal Mapal Kangjai Bungda Team Tara Humdoina Saruk Yaduna Sathariba First State Level Case Prize Junior Boys Volleyball Tournament ki ngasi sana ki ba ahanba match ta LSA Lilongna IGO Team B Oinambu point kunmanga tramanga kunmanga kunmathoi kunmanga tarataruk set ahum sunoda maithiba piki ani suba match ke sana ki beda IGO Team A Oinamna KGYC Khaidembu point kunmanga taranithoi kunmanga kunnithoi kunhumdoi kunmanga amadi kunmanga taranipan set ahum amada maithiba pikre ahum suba match ki sanaki beda YDC Urembamna RCC Churachandpur bu point kunmanga kunmathoi kunhumdoi kunmanga kunhumdoi kunmanga kuntaru kunmari taramanga taramathoi set ahum anida amadi mari suba match ki sanaki beda YBA Ngairangbamna SYDA Mutum Pibobu point kunhumdoi kunmanga tarataru kunmanga kunithoi amadi kuntaru kunmari set ahum amada maithiba piduna quarter final changkibani Pungdongbam Youth Physical Club na sinduna club asigi playground da team tarataruk na saruk yatana sathriba first PYPC Trophy Sub Junior Under 14 kg Football Tournament ki ngasi sana ki bahan me match da PYPC Pungdongbam na LSIC lamlaibu goal ahum amada ani suba match ki sana ki beda Mangal FC Khabamna CSYUC Chalobu goal manga sunoda ahum suba match ki sana ki beda Saijangna INJC Itamnungoi bu goal ani amada amadi mari suba match ki sana ki beda YDCL Pungdongbamna SWA Sektabu goal mari amada maithiba pikre Non-Eastern Youngster Yorubung Sinduna Yorubung High School Playground da team taram duna Serbia duna Sathariba third state level 9A side men's open football tournament ki ngasi sana ki ba ahan ba mesta FC loser khuraina KYO Kongo bu goal ahum anida amadi ani suba match ki sana ki bada SKYC Khunjauna PYLA Sektabu goal ani amada maithiba pikre AYA Kakchingna YDO Sorabu goal manga amada maithiba piduna Sena Cup ki final changkre District Sports Association Kakching ki meeting makhada Sena Athletic Organization Kakching YI Sinduna Kakching YI Kunjam Park Playground da team Tramari Saruk Yaduna Chathariba Sena Cup ki ngasi sana ki bahan ba semi final match da AYA Kakchingna YDO Sorabu goal manga amada maithiba piduna final changkibani Assam gi Mori Ground gi Karampran Khirot Bharua Stadium da Chathariba North East Zone gi oiba Santos Trophy qualifying round gi ngasi sanakiba Manipur gi aroiba league round match da Assam gi makuta goal ani sunoda maithiduna qualifying round gi mapan thokre Foizing Awang Youth Club na sinduna club asigi playground da Chathariba first 7 men A side Didim League ngasi sanakiba ahanba match da AALYC Chajingna PAY
JFC bu goal ani sunoda ani suba match ki sanakibda KYBO na JFC laubu goal mani sunoda amadi ahum suba match ki sanakibda SDO Hauraibi na KYSCL kha jiribu goal ani amada maiti pikre Singjamai oinam thingel lampakta tim kuntarung saruk yaduna sathariba second oinam Charlie Memorial Men's Open 5A side football tournament ki ngasi sanakiba match ta BHA VA SIYA Singjamai thokchom lekai na WLFC Waikhom lekai bu goal ama sinada maithiba pikre Young cricketer Bamol Kampuna Sinduna Iril Bung High School grounded team Tara Nipan Sargyaduna Sathariba 6 state level open tennis ball cricket BK trophy ki ngasi sanaki ba ahan mesta summer set hauba maragna 11 star Lilong bu wicket mari da maithiba pikre 11 star Lilong na torch ngamduna ahan ba innings ki batting tawda over Tara Nipan da wicket loina turaga run chamaga taramanga lokhi masigi pakhumda summer set hauba maragna ani suba innings ki batting tawda over Tara tarukta ball mari da wicket Nipan khak turaga apiba target adu yauki match asida summer set hauba maraki Henry na wicket ahum amadi run tara turuk lauduna man of the match takre ani suba match ki sanaki ba cricket set ta Singjamai na sedo Singjamai na young cricketer Bamon Kampubu wicket tare tamai thi pikre young cricketer Bamon Kampuna toss ngamduna ahan ba innings ki batting tawda over tara turukta ball mari da wicket loina turaga run marifu manga khaklauki masigi pakumda ani suba innings ki batting tawkhibagi cricket sedo Singjamai na over tara da wicket mari khak turaga apiba target adu yaukibani match asida wicket sedo Singjamai gi Sanjit na ball nifuga mari da run yangkai mathoi lauduna man of the match takre hayeng ahan ba match ta KMYC kairau mangting amadi limka langdunga sanagani ani suba match ta dirbai uribok amadi PYC BK Bamon Kampuga sanagani Lesema Maru Football Association Hayrok ni Sinduna Hayrok Higher Secondary School Playground team Tara ni thuna sargyaduna sathariba first M Ibungo Memorial State Level 7A side Open Football Tournament ki ngasi sanakiba match ta LMFA team B Hayrok na HRYC Haino Makhongbu goal Nepal sinoda maithiba pikre Ngasigi ba ay ngasagi pau pizari ICAR lampel patagi fangba paugi matungina ngasigi kwadigi saba degree Celsius kunhumdoi dasmik mari kwadigi ingba degree Celsius mari dasmik taru nungsitaya wising manil gi chang cha ayukta chada mari fudra ni thoi nungtilna sada ni fumanga nongju gi chang nil marui ba pau amuka na pizari Court na irom chanu sarmilabu masa mathanta sizagit tawi haiba police ki charge sheet amuhana kakhatuna thadok naba yathang pibadagi jail dagi thadokre MCI ki team na Jenims pu sakhanglaba medical college ama ohenma yabra haina yengsilam laba matungda ngasi Imphal thadokre amadi Republic Day gi checksin thorang lokhalingai cherakta Wangoi Municipal Council ki chairperson gi yumda bomb langsilam le ISTV ne pizaba pau ngasi gi di matang asel loizare mining tabira punamapu amukan na khurumjari